leiramba. Pwede makakanglakan yun. Si ramba sila ito. So nanakpo. Ang kasi bazaar nga Chaningna kong pijadoy kanla thongba. Ito fazaba na lore. Thimbiranu, taibiranu, haidalam lanba khuimuanga. Ma'am, masidi ay tumuhol ko sa hinang thonggatle. Kasi siya sa hinang jang na thongdoy ne ba. Hani pung 9 gi manung na sa hinang thongmolor doy ne. Kaigino haibada mahajik nahak leraga pung 9 gi da halai ba ko. Sunday ni mija khara busy hoy ko ai. Do chana rama ngopi rege doy ne se sira buri ma thongke degi hawai kenta ore ba hawai kape ba ko. Cooker da do je khang thangat kare chana ja hana khoi first tang urake duleraga buri se mu thongke do me am chemina singa si vlog se kamai tawba na sigi weather se nong chui kanna nong pili dum tong leira na me mai thongala me am jira se khoi di jira powder dukan gi do leiraga cha deba sumaina jira mapum se oina bazar digi leiraga fajana jamdo ko to ga jumda oina sum ta e ado hojek na chamani jira se anium lak cha me ko do hojek musada photo ke tuna thore ni mapanda photo ke ko ide se ja sumaina jungat la thamme ba to mai mahi tai je sangha tang tar sam no dura bajana jangkok ta tawraga faurage to mai mahi tare ya do ha khak la jara san sumaina sum ising tawa ta hojek thora देखो जेंगे जंगकोक से क्या चल हंदी तो hojik jam takle nung da chot na lakchare oi phinda lo ne hum gara ni oi phadi ba jaiye musong wi ata da man toy ni ye sound haji to ra cha sira Chaningna ga normal normal chang de Chaningna mo to kon to bi dana to bi ge ba to mo de ani to ba dan 근데 우리가 더好 真的去个什么？哎呀可以多里面哪里多？ mana begini leiramba hot and spicy twix Mata ba? hindi ta Chaningna na ta do jam मैम डिटॉल ने इरो थोपियो नम फबनी डिटॉल ने इरो थोगा कि मसागी मसादा जावरंबा मसादा जावरंबा तीन कांग यो सिजार नेगी कांग पे गुड नाइट ऑलरेडी लेविन मैम गुड नाइट थाबियो कांग सिनबे tumma nungai na nok na siro de sibo kari wakan na ni no humde so good night le re se se ba de to le re sina chapot le re chapot me am se chapot le bada jeb khali hoi do re me am hoy chapot le bada jeb khali hoi do re ai si ke handak mar jam chare ko do mamming che mana de taste tawro jing
만나రం거들어 세 10 rupees라 만나రం바 자이 ꯖꯦꯡꯁꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯣꯡꯉ ꯌꯦꯡꯍꯜꯂꯛꯀꯦ 또 ꯃꯌꯥꯝ ꯖꯥꯝꯗꯣꯁꯤꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪꯈꯛ ꯍꯧꯔ ꯆꯥ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯃꯍꯥꯎ ꯇꯪꯒꯦ ꯃꯌꯥꯝ ꯔꯥꯡꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯁꯤꯗꯔꯀꯣ ꯑꯩ ꯁꯤꯁꯤꯒ ꯑꯆꯧꯕ ꯕꯥꯎꯜ ꯑꯃꯨꯛꯀ ꯂꯧꯔꯦ ꯁꯤꯒꯔꯦ ꯆꯥꯃꯁꯁꯤꯁꯨ ꯆꯥꯎꯗ꯭ꯔꯥ ꯈꯥꯕꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯊꯨꯝ ꯍꯥꯞꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯤꯟ ꯃꯄꯨꯁꯦ ꯂꯥꯛꯑꯦ ꯑꯃꯨꯛꯇ ꯂꯥꯛꯑꯦ ꯑꯗꯨ ꯆꯥꯛꯈꯨꯝ ꯃꯅꯨꯡꯁꯦ ꯀꯣꯔꯣꯛ ꯀꯣꯔꯥꯛ ꯇꯧꯖꯥꯗꯦ ꯃꯥ ꯍꯥꯟꯅ ꯂꯥꯛꯀꯅꯤꯕ ꯃꯌꯥꯝ ꯃꯩ ꯊꯥꯡꯒꯠꯂꯦ ꯇꯋꯥꯁꯦ ꯍꯧꯖꯤꯛ ꯁꯥꯍꯜꯂꯒꯦ ꯇꯋꯥ ꯁꯥꯕ ꯉꯥꯏꯔꯁꯤ ꯁꯤꯁꯦ ꯇꯣꯠꯅ ꯂꯣꯏꯔꯦꯀꯣ ꯔꯤꯐꯥꯏꯟ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯄꯇꯥꯟꯖꯂꯤ 사방 알려지 ꯌꯥꯝ ꯑꯍꯥꯟꯕꯁꯦ ꯊꯥꯎ ꯈꯤꯇꯪ ꯆꯥꯝꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯥꯛꯍꯧ ꯆꯦꯡꯒꯤꯅꯦꯕꯀꯣ ꯇꯟꯁꯦ ꯖꯥꯝꯁꯦ ꯆꯥꯛꯍꯧ ꯆꯦꯡꯒꯤꯅꯦ ꯑꯗꯣ ꯊꯥꯎꯁꯤꯗꯤ ꯈꯔ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯆꯦꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯔꯦ ꯇꯟ ꯑꯃ ꯍꯧꯅ ꯂꯣꯏꯔꯦ ꯇꯟ ꯑꯃꯒ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛ ꯇꯟ ꯑꯃꯗꯤ ꯆꯥꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯋꯤꯀꯣ ꯁꯤ ꯂꯩꯔꯦ ꯌꯥꯝꯗꯣ ꯑꯩꯅ ꯉꯁꯥꯏ ꯖꯤꯔꯥ ꯄꯧꯔꯝꯕꯗꯣ ꯅꯣꯡ ꯆꯨꯃꯟꯗꯅ ꯖꯤꯔꯥꯒ ꯂꯣꯏ ꯂꯧꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯇꯟ ꯆꯥꯕꯩ ꯀꯟꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯥꯡꯖꯥꯡꯅ ꯇꯟꯁꯦ ꯍꯧꯗꯔꯒꯦ ꯑꯗꯒꯤ ꯆꯥꯅꯕꯩ ꯇꯧꯔꯁꯤ ꯃꯌꯥꯝ ꯁꯟꯊꯥꯒꯤꯗ ꯑꯗꯨꯃꯥꯏꯅ ꯊꯥꯅ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯂꯛꯈꯤꯃꯤꯒ ꯁꯔꯁꯇꯤꯒꯁꯦ ꯁꯤꯒ ꯑꯗꯩ ꯉꯁꯥꯏ ꯒꯨꯗ ꯅꯥꯏꯠꯇꯣ ꯊꯥꯔꯦ ꯃꯄꯥꯟꯗꯁꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯁꯥꯏ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯊꯣꯡꯒꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯤꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯅꯦ ꯁꯦꯝꯕꯩ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯇꯣ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯀꯃꯥꯏ ꯇꯧꯕ ꯑꯗꯣ ꯃꯌꯥꯝ ꯁꯦ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯍꯣꯠ ꯑꯦꯟ ꯁ꯭ꯄꯥꯏꯁꯤ ꯔꯝꯄꯝ ꯍꯥꯏ ꯆꯥꯔ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯣꯠ ꯆꯤꯂꯤ ꯆꯤꯛꯀꯟ ꯐ꯭ꯂꯦꯚꯔ ꯌꯦꯡꯉꯁꯤ ꯍꯥꯏꯖꯕꯇꯅꯤ ꯐ꯭ꯂꯦꯚꯔꯅꯦ ꯆꯥꯔ ꯌꯦꯡꯉꯁꯤꯀꯣ ꯄꯦꯟ ꯊꯥꯡꯒꯠꯈ꯭ꯔꯦ ꯏꯁꯤꯡ ꯁꯥꯍꯟꯕꯒꯤ ꯑꯃꯨꯛꯀ ꯊꯨꯒꯥꯏꯔꯒꯦ ꯃꯌꯥꯝ ꯃꯥꯒꯤ ꯃꯁꯂꯥ ꯖꯧꯔꯦ ꯁꯤ ꯂꯩꯔꯦꯇꯨ ꯁꯣꯝꯗꯅ ꯑꯣꯏꯜꯅꯤ ꯁꯣꯝꯗꯩꯁꯤꯅ ꯃꯦꯒꯤ ꯃꯁꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯁꯂꯥꯅꯦꯕꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯃꯅꯨꯡꯗꯅ ꯃꯤꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ 미미니 보라 미미 또 boiled oil 미용 지은 것도 세레레 수마이나 빠바세 하오예버거 ꯑꯩꯈꯣꯏ ꯃꯦꯒꯤꯒꯤ ꯊꯥ ꯂꯥꯎꯕꯗꯣ ꯇꯜꯂꯦ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯄꯥꯆꯤꯞ ꯄꯥꯕꯁꯤꯅꯦꯕ ꯆꯥꯅꯤꯡꯉꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯐꯨꯠꯂꯁꯤ ꯃꯨꯟꯅꯕ ꯐꯨꯠꯂꯁꯤ ꯐꯖꯅ ꯏꯚꯅꯤꯡꯒꯤ ꯇꯥꯔꯦ ꯌꯥꯝ ꯅꯣꯡꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠ ꯂꯩꯔꯦ ꯃꯁꯂꯥ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯃꯥꯏ ꯑꯣꯏꯜꯗꯨꯗꯤ ꯍꯥꯞꯈ꯭ꯔꯦ ꯄꯤꯀꯦꯠ ꯑꯃꯈꯛꯇ ꯁ꯭ꯋꯥꯏꯃꯨꯛ ꯊꯣꯛꯑꯦꯕꯀꯣ ꯑꯗꯒꯤ ꯃꯥꯏ ꯃꯁꯂꯥꯁꯦ ꯍꯥꯞꯄꯒꯦ ꯃꯁꯂꯥ ꯍꯥꯏꯔꯦ ꯉꯁꯥꯏ
Maggi masala adumai tayo mai manamje akhoi masala amadu manande ai hana amakak charami aba mayam ko adugi masala manamduga siga manam jaya manande ko si manamjina haifet Maggi manam damanta meat masala garam masala adumai tayo manamje loi nong sitni uthare jam मैम से ले रहे मुझे टेस्ट हो रहा है ये आएंगे बाय बाय तो मैम मुझे बाजार टकी गार ले रहे जिम्ना से ये गार रंपाम पे करेंगे ऐसे हेलो सुनते हेलो तो लिया मैंने हो गया चाहिए सारे पीसे जम चाव नपी में अन्नी हुई मारे तो था तो तो मैं हौजिक थोंगनी से नंदांगी मदद मैम चखंग चारनी नहीं थुम कतंग हापनी नहीं ngurani मैम तो सिरे खरा मंगाना लोरे मुझे से फजबना लोरे खरा मंगा कोई साइन हाई जहनीब Taudin How will